ꯅꯨꯡꯁꯤꯕꯒꯤ ꯑꯃꯁꯨꯡ ꯊꯧꯖꯥꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯁꯔꯃꯣꯟ ꯑꯁꯤꯒꯤꯗꯃꯛꯇ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯑꯗꯨꯗꯤ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯗ ꯐꯖꯅ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯕ ꯌꯥꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯣ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯕ ꯌꯥꯕꯒꯤ ꯃꯇꯥꯡꯅꯣ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯈꯔ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯀꯟꯕꯤꯕ ꯐꯪꯈ꯭ꯔꯕ ꯑꯩꯈꯣꯏ ꯑꯁꯤꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯃꯨꯟꯅ ꯌꯦꯡꯂꯕꯗꯤ ꯀꯟꯕꯤꯕ ꯐꯪꯈ꯭ꯔꯕꯁꯤꯡ ꯑꯁꯤꯅ ꯆꯦꯛꯁꯤꯟꯕꯁꯦ ꯀꯌꯥ ꯎꯗꯕꯒꯨꯝ ꯇꯧꯏ꯫ ꯖꯤꯁꯨꯕꯨ ꯊꯥꯖꯕꯅꯤꯅ ꯈꯔ ꯁꯣꯏꯔꯁꯨ ꯀꯤꯅꯤꯡꯉꯥꯏ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯀꯌꯥ ꯂꯩꯇꯦ ꯍꯥꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯀꯤꯅꯤꯡꯉꯥꯏ ꯑꯁꯤꯗꯤ ꯊꯥꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯜꯂꯤ꯫ ꯍꯣꯏ, ꯃꯁꯤ ꯆꯨꯝꯃꯤ꯫ ꯀꯟꯕꯤꯕ ꯐꯪꯗ꯭ꯔꯤꯉꯩꯗꯗꯤ ꯄꯥꯞꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯄꯥꯜꯂꯝꯃꯤ꯫ ꯄꯥꯞꯀꯤ ꯃꯔꯝꯅ ꯁꯤꯕꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯟꯕꯤꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣই ꯀꯔꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯕ ꯃꯁꯤꯗꯤ ꯌꯥꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯀꯟꯕꯤꯕ ꯐꯪꯂꯕ ꯃꯇꯨꯡꯗꯅ ꯍꯦꯟꯅ ꯄꯥꯞꯀꯤ ꯂꯥꯟꯐꯝꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯍꯦꯟꯅ ꯀꯣꯝꯊꯣꯛꯄ ꯆꯦꯛꯁꯤꯟꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯝꯅ ꯎꯕ ꯐꯪꯕꯁꯤꯅꯤ꯫ ꯀꯟꯕꯤꯈ꯭ꯔꯕꯅꯤꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔꯗ ꯌꯥꯎꯔꯔꯣꯏ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯎꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯁꯤꯗꯤ ꯑꯔꯥꯟꯕ ꯊꯥꯖꯕꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯏꯁꯣꯔꯗꯤ ꯋꯥꯌꯦꯜ ꯃꯄꯨꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯆꯞ ꯃꯥꯟꯅꯅ ꯋꯥꯌꯦꯟꯒꯅꯤ꯫ ꯃꯍꯥꯛꯅ ꯋꯥꯌꯦꯟꯕꯗ ꯃꯤꯁꯛ ꯃꯤꯃꯥꯏ ꯌꯦꯡꯂꯣꯏ꯫ ꯊꯥꯖꯕ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯤ ꯋꯥꯌꯦꯜ ꯃꯃꯥꯡꯗ ꯂꯦꯞꯀꯗꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟ ꯈꯨꯕꯝꯁꯦ ꯃꯥꯡꯈꯤꯕ ꯌꯥꯕꯅꯤ ꯍꯥꯏꯕꯁꯦ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯀꯌꯥ ꯌꯥꯝꯅ ꯑꯃꯁꯨꯡ ꯀꯔꯤꯗ ꯆꯦꯛꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯄꯤꯇꯔ 4:3ꯒꯤ ꯄꯗ 17 ꯑꯃꯁꯨꯡ 19 ꯑꯁꯤꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯌꯨꯝꯗ ꯋꯥꯌꯦꯟꯕꯗꯨ ꯍꯧꯕ ꯃꯇꯝ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯗꯨ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯍꯧꯔꯒꯗꯤ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯏꯟꯗꯕꯁꯤꯡꯒꯤ ꯑꯔꯣꯝꯕ ꯑꯗꯨ ꯀꯔꯤ ꯑꯣꯏꯒꯗꯒꯦ? ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯕꯕꯨ ꯋꯥꯅ ꯀꯟꯕꯤꯔꯒꯗꯤ ꯏꯁꯣꯔ ꯅꯤꯡꯗꯕ ꯑꯃꯁꯨꯡ ꯄꯥꯞ ꯆꯦꯟꯕ ꯃꯤꯗꯤ ꯀꯗꯥꯏꯗ ꯂꯩꯒꯗꯒꯦ? ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯄ꯭ꯔꯥꯔꯊꯅ ꯇꯧꯖꯒꯦ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ, ꯅꯆꯥꯅ ꯏꯕꯨꯡꯉꯣꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯍꯥꯏꯗꯣꯛꯆꯒꯗꯧꯕꯁꯦ ꯄ꯭ꯔꯚꯨ ꯅꯆꯥꯕꯨ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯖꯔꯤꯕ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯇꯥꯒꯗꯧꯕ ꯈꯨꯗꯤꯡꯃꯛꯇ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯋꯥ ꯉꯥꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯁꯤꯗ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯍꯤꯡꯖꯕ ꯉꯝꯅꯅꯕ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯆꯥꯒꯤ ꯍꯥꯏꯗꯣꯛꯀꯗꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤꯕꯅꯤ꯫ ꯑꯥꯃꯦꯟ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯁꯤꯗ ꯃꯁꯤꯗ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯊꯥꯖꯕ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯑꯗꯣ ꯍꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯅꯗꯤ ꯖꯤꯁꯨꯕꯨ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ? ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯁꯨ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕꯁꯤꯡ ꯑꯗꯨꯗꯤ ꯖꯤꯁꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯤ ꯀꯟꯕꯤꯕ ꯐꯪꯗ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯤꯇꯔꯅꯗꯤ ꯊꯥꯖꯕꯅꯤ ꯍꯥꯏꯔꯤꯕ ꯅꯪ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯋꯥꯌꯦꯜ ꯑꯗꯣ ꯍꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯀꯌꯥꯇ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏꯅꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯟꯊꯃꯤꯟꯅꯁꯤ꯫ ꯃꯈꯥꯗ ꯑꯃꯨꯛ ꯙꯔꯃ ꯆꯦꯟꯕꯕꯨ ꯋꯥꯅ ꯀꯟꯕꯤꯔꯗꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯈꯪꯍꯟꯕꯁꯤꯗꯤ
ꯑꯁꯤꯅ ꯈꯪꯍꯟꯕꯁꯤ ꯀꯔꯤꯅꯣ? ꯇꯁꯦꯡꯕꯗꯤ ꯏꯁꯣꯔꯒꯤ ꯀꯟꯕꯤꯕ ꯍꯥꯏꯕꯁꯦ ꯑꯋꯥꯕ ꯑꯔꯨꯕꯗꯤ ꯅꯠꯇꯦ. ꯖꯤꯁꯨꯅ ꯀꯟꯕꯤꯕꯒꯤ ꯊꯕꯛ ꯄꯨꯝꯕ ꯀ꯭ꯔꯣꯁꯇ ꯂꯣꯏꯕꯤꯈ꯭ꯔꯕꯅꯤ. ꯑꯩꯈꯣꯏꯗ ꯃꯁꯤꯒꯤ ꯀꯟꯕꯤꯕꯁꯦ ꯑꯔꯥꯟꯈꯨꯕ ꯑꯃꯁꯦ ꯂꯦꯝꯅ ꯄꯤꯕꯤꯕꯅꯤ. ꯑꯗꯨꯝ ꯑꯣꯏꯅꯃꯛꯄꯨ ꯀꯟꯕꯤꯕ ꯐꯪꯈ꯭ꯔꯕ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤ ꯑꯁꯤꯅꯤ. ꯇꯥꯏꯕꯪꯗ ꯍꯤꯡꯂꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ. ꯃꯁꯤꯗ ꯅꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯔꯝꯅ ꯍꯤꯡꯂꯤ, ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯂꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ ꯐꯪꯕꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯁꯦ ꯍꯧꯔꯛꯄꯅꯤ. ꯑꯩꯈꯣই ꯏꯁꯥꯒꯤ ꯃꯔꯝꯗꯁꯨ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ. ꯊꯥꯖꯕꯗ ꯑꯣꯏꯔꯕꯁꯨ, ꯄ꯭ꯔꯥꯔꯊꯅꯥꯗꯁꯨ, ꯐꯦꯂꯣꯁꯤꯞꯇ ꯅꯠꯇ꯭ꯔꯒ ꯕꯥꯏꯕꯜ ꯄꯥꯕꯗ ꯀꯌꯥꯇ ꯑꯩꯈꯣꯏ ꯊꯋꯥꯏ ꯑꯩꯈꯣꯏ ꯌꯥꯎꯔꯝꯕꯅꯣ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯌꯥꯝꯅ ꯁꯣꯟꯊꯈ꯭ꯔꯦ. ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯔꯤꯅꯣ ꯑꯃꯗꯗꯤ ꯀꯟꯈꯠꯈ꯭ꯔꯦ, ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ. ꯃꯗꯨꯗꯤ ꯁꯦꯜ ꯇꯥꯟꯕꯗ, ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ, ꯇꯥꯏꯕꯪꯄꯥꯟ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯅ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ, ꯃꯤꯒꯤ ꯃꯇꯧ ꯌꯦꯡꯕꯗ, ꯃꯤꯒꯤ ꯋꯥ ꯇꯥꯕꯗ, ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯔꯤ ꯃꯗꯨꯗ ꯈꯟꯕꯗ, ꯑꯗꯨꯒꯨꯝꯕ ꯑꯗꯨꯗ ꯆꯥꯎꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ. ꯃꯁꯤꯒꯨꯝꯕꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯈ꯭ꯔꯦ ꯃꯗꯨꯗꯤ ꯏꯁꯣꯔꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯍꯧꯔꯦ. ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯕꯒꯤ, ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯦ. ꯃꯥꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯅ ꯃꯇꯝ ꯑꯃꯗ ꯐꯪꯈꯤꯕ ꯑꯔꯥꯟꯈꯨꯕ ꯃꯗꯨꯒꯤ ꯃꯔꯝꯗ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯃꯗꯨ ꯑꯃꯨꯛ ꯏꯁꯥꯅ ꯃꯥꯡꯍꯟꯈꯤꯕ ꯌꯥꯕꯅꯤ. ꯃꯁꯤ ꯑꯩꯅ ꯅꯠꯇꯦ, ꯕꯥꯏꯕꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯅ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯟꯊꯃꯤꯟꯅꯁꯤ. ꯉꯁꯤ ꯀꯟꯕꯤꯕ ꯐꯪꯈ꯭ꯔꯕ ꯑꯩꯈꯣꯏꯅ, ꯑꯩꯈꯣꯏꯒꯤ ꯂꯤꯆꯠꯅ, ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯏꯁꯣꯔꯅ ꯂꯦꯝꯅ ꯄꯤꯕꯤꯕ ꯑꯔꯥꯟꯈꯨꯕ ꯑꯃꯁꯦ ꯌꯥꯝꯅ ꯂꯨꯍꯟꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯄꯤꯇꯔꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ, ꯈꯨꯗꯣꯡꯊꯤꯕꯅ, ꯑꯊꯦꯝꯕꯅ ꯄꯤꯛ ꯊꯜꯂꯤ. ꯑꯗꯨꯅ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯑꯩꯈꯣꯏꯕꯨ ꯋꯥꯅ ꯀꯟꯕꯤꯔꯒꯗꯤ ꯏꯁꯣꯔ ꯅꯤꯡꯗꯕ, ꯙꯔꯃ ꯆꯦꯟꯗꯕ ꯃꯈꯣꯏꯒꯤ ꯃꯔꯝꯗꯗꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯐꯥꯎꯕ ꯉꯝꯂꯣꯏ. ꯃꯗꯨ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯅ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯄꯥꯞꯀꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯅꯤꯡꯕ, ꯄꯥꯞꯀꯤ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯍꯦꯛ ꯍꯦꯛ ꯐꯥꯎꯔꯛꯏ. ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ, ꯔꯣꯃꯤꯌꯣ ꯄꯟꯗꯨꯞ 3ꯒꯤ ꯄꯗ ꯑꯃꯁꯨꯡ 2 ꯔꯣꯃꯤꯌꯣ ꯄꯟꯗꯨꯞ 3ꯒꯤ ꯄꯗ 1 ꯑꯃꯁꯨꯡ 2ꯗ, ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦ? ꯊꯧꯖꯥꯜ ꯌꯥꯝꯅꯅꯕ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯏꯇꯠ ꯇꯠꯇꯅ ꯂꯩꯒꯗ꯭ꯔꯥ? ꯃꯗꯨ ꯈꯛ ꯑꯣꯏꯗꯁꯅꯨ. ꯄꯥꯞꯂꯣꯝꯗ ꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯍꯦꯟꯅ ꯀꯨꯏꯅ ꯀꯔꯝꯅ ꯄꯥꯟꯒꯗꯒꯦ? ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯒꯥꯔꯤ ꯊꯧꯕꯁꯤꯡꯅ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯤꯕꯁꯦ ꯃꯈꯣꯏꯅ ꯊꯧꯅꯤꯡꯕ ꯃꯐꯝꯗ ꯊꯧꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯊꯧꯅꯕꯅꯤ. ꯑꯩꯅ ꯑꯁꯣꯏꯕ, ꯑꯔꯥꯟꯕ ꯇꯧꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯕ ꯅꯠꯇꯦ. ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯟꯕꯤꯈ꯭ꯔꯕꯅꯤ ꯈꯜꯂꯒ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯣꯏ. ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯧꯕꯁꯤ. ꯊꯧꯖꯥꯜꯒꯤ ꯃꯇꯝꯅꯤ ꯈꯜꯂꯒ ꯄꯥꯞ, ꯑꯌꯣꯜ ꯑꯔꯥꯟ ꯄꯨꯝꯕ ꯀꯣꯛꯄꯤꯒꯅꯤ, ꯏꯁꯣꯔꯅ ꯎꯁꯤꯟꯅꯔꯣꯏ, ꯏꯁꯣꯔꯅ ꯇꯥꯁꯤꯟꯅꯔꯣই ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯃꯗꯨꯗꯤ ꯁꯣꯏꯔꯦ. ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯍꯪꯂꯤ, ꯊꯧꯖꯥꯜ ꯌꯥꯝꯅꯅꯕ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯁꯤꯔꯥ? ꯃꯗꯨ ꯈꯛ ꯑꯣꯏꯗꯁꯅꯨ ꯍꯥꯏꯅ ꯍꯥꯏꯔꯤ. ꯑꯩꯈꯣꯏꯅ ꯊꯧꯖꯥꯜ ꯑꯁꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯒꯗꯧꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ. ꯉꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃꯗꯤ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯊꯧꯖꯥꯜ ꯑꯁꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯎꯔꯤ. ꯃꯈꯣꯏꯅ ꯈꯜꯂꯤ, ꯑꯩꯗꯤ ꯆꯍꯤ 10-20ꯒꯤ ꯃꯃꯥꯡꯗꯅ ꯀꯟꯕꯤꯈ꯭ꯔꯕꯅꯤ, ꯑꯩꯗꯤ ꯑꯔꯤꯕ ꯈ꯭ꯔꯤꯁꯇꯥꯟꯅꯤ, ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯥꯄꯜ ꯇꯧꯏ. ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯈꯔ ꯁꯣꯏꯔꯁꯨ, ꯂꯥꯜꯂꯁꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯎꯔꯤꯕꯅꯤ. ꯁꯤꯡꯂꯨꯞꯀꯤ ꯑꯣꯖꯥꯁꯤꯡ, ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯗꯨꯁꯤꯡ ꯑꯗꯨ ꯇꯧꯗꯅꯕ ꯍꯥꯏꯔꯕꯁꯨ ꯂꯧꯁꯤꯟꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ.
लाइसेंस पाइबगुमना सर्गगी सर्टिफिकेट पाइबगुमना मखोइना खंजै चेक्सिंद्रगदी अरान खुबमसे इसाना मांगहनखिबा याबनी हाइबसे मसी बाइबल ना हाइबा वाहिनी मसी अखोई निंगसिंगमिनसी थाजबा खक्तना याद्री अखोई लिचत साजत वाही वता वांगांग संगा मसीसु यामना मरु ओइबनी ईश्वर की वाहिदी थांगसांगुंबनी बाइबल ना यारदी यारे बाइबल ना यादबदुदी इसाना थांगसांग ना तुबत अखोइना कक्पगुमना बाइबल ना तौगनु बाइबल ना पाइगनु बाइबल ना सोकनु हारिबसिंग अदुदी अखोई तौदबा ताई नत्रगदी नोरोक्ता तानी मसी तौरदी नोरोक्ता तागनी हाना हारिबदो मधु अखोई सोइदना मधु सिंगो तौरगदी नोरोक्ता तागनी हाइबसे मसी अखोई खंगमिनसी जीशु ख्रिस्टना ताइबंग लापसे ngakpibagi kanbibagi thaujalgi damak lakpani haibase chummi adubu kanbi khraba aikoina nungtigi oiba punsida khudamona biar barda nungtigi yu thaktuna churuberi thaktuna hakchangbu mothanduna imung manungda nungtigi phunaba chainaba adumna tauragasu जीशु ख्रिस्टन अखोइबु कनबीगदरा कैरोई लेकाय मरुप मपांगदा अइना ngangiba wahi wata wangang sangang fattaba amotpa akamba wahi singang leiraga isorna ibu kanbigadra bible na tawganu hari basingdo asum tawduna leiragasu prabhuna अखोइबु kanbigadra kanbiba phangdringai gi mamangda asigumba fattaba singse अखोइ तौरमलिबनी मदुदगी प्रभुना नंग अइबु कनबी खरबनी मधुकी पाप सिंह अदो निंगसिंग बिद्रबनी अदुना बाइबल ना हाइरी पाप लोमदा सीखरबा अखोइना मधुदा हेन कुइना करमना पानगदगे मरमसिना अखोइ यामना चेक्सिननिंगाइनी इजिकेल पंदु 39 गी पद 12 दगी मखादा असुम पारबदी मधुदा मियोय अनि धर्म चेनबा अमसुंग पाप चेनबा मी की मतंगदा हाइरी धर्म चेनबा मी अदुना पाप तौरबदी महाकी हाना तौखिबा अचुंबा धर्म चेनबा दुना माबु कनबा ngamloi अदुगा पाप चेनबा मी अदुना महाकी फत्तबा पाप की थबक दो थादोक तुना पुंगनिंग होंगलकलबदी महाकना तौखिबा पाप तुना महाकना तौखिबा पाप अदुना महाक सिरोय हाइना हाइरी महाकना तौखिबा पाप तो निंगसिंग लोय हाइना हाइरी अदुबु असेंगबा तौबसिंगदा सिनाइदबा पुंसी पीगनी हाइख्रबसु करिगुंबा असेंगबदुना असेंगबा अदुदा थाजददुना पाप तौख्रबदी महाकना तौखिबा असेंगबा थबक अदो निंगसिंग लोय हाइना ईश्वरना हाइरी महाकना हौजिक हौजिक तौरिबा पाप अदुदा सीगनी हाइना हाइबनी अदुनदी ईश्वर से थमोय कनबरा नुंगसी हैतबा जातला महाकना असुमना तौबसी करिगिनो फत्तबा पापीबुना नुंगसीबिबा अदुगा कनबिख्रबा धर्म चेनबसिंगबु इंथोकपिबा मसी करिगिनो अखोइना खंगी मदुदी धर्म चेनबा कनबिख्रबसिंगसे अहानबदा फत्तबा पापी हाइबदो मखोइ फत्तबा पाप की थबकसिंग अदु तौदुना मखोइ असे मखोइना अदुमना लैरिङै मतम अदुदा मखोइबु थौजानबिदुना कन्जबगी खुदोंचाबदो मखोइना फंगजखिबनी अदुगा मखोइना फंगजखिबा थौजाल अदुबु लाना मखोइना सिजिनबा हौखिबनी असिननी इजिकेलदा पंदु 39 दा ईश्वरना मसीगी वहायसे हारिबसे असिननी अदुना ईश्वरना वायनबा मतमदा ममांगैदा नंग अइना करी करी अफबा थबक तौखिबा मधु अमत्ता येंगलोय मरमदी जीशु ख्रिस्टबु थाजदबा सिंगनसु थाजबा अखोइदगी हेन अफबा थबक मयाम अमा तौबा यावी ख्वाइदगी मरु ओइबा वाफमदी हौजिक नहांगना ईश्वरगा नहाका ईश्वरगा लेनरिबा मरी अदो करमना तौई ngasi numidang asida Jesu Krista lenglakpa taragadi ai karamna hinglibano haibado amuktang munna khanthabiu ngasi su amambagi thabak yu ngauba khana chainaba wathi warem ngangba phattaba achopa adugumba wahi watada adugumba ngangduna maduda nahak hinglibra
ꯃꯁꯤꯅꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯅ ꯅꯍꯥꯛ ꯏꯁꯣꯔꯗ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯂꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯀꯌꯥꯔꯛ ꯍꯟꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕꯒꯤ ꯃꯇꯝ ꯄꯤꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯑꯗꯣꯝꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗ꯭ꯔꯒꯗꯤ ꯄꯥꯞꯇ ꯁꯤꯒꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯄꯣꯜꯅꯁꯨ ꯑꯩꯈꯣꯏꯅ ꯊꯧꯖꯥꯜ ꯌꯥꯝꯅꯅꯕ ꯄꯥꯞ ꯌꯥꯝꯅ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯊꯧꯖꯥꯜ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯣꯏꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯄꯥꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯆꯦꯛꯁꯤꯟꯅ ꯍꯤꯡꯖꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯊꯁꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯖꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯑꯩꯍꯥꯛꯅ ꯅꯤꯁꯥꯕꯨ ꯃꯔꯨꯞꯒꯨꯝꯅ ꯈꯜꯂꯤꯕ꯭ꯔꯥ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯗꯤ ꯅꯤꯁꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯅꯤꯁꯥꯕꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯔꯕꯁꯨ ꯁꯥꯎꯔꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯕꯁꯨ ꯅꯤꯁꯥ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯌꯥꯝꯅ ꯉꯛꯄꯗꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯁꯦ ꯕꯥꯏꯕꯜꯅ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕు ꯃꯈꯣꯏ ꯃꯁꯥꯅ ꯐꯠꯇꯕ ꯅꯤꯁꯥ ꯑꯁꯤꯗ ꯑꯩꯁꯦ ꯑꯦꯗꯤꯛ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯈꯪꯖꯗꯦ ꯈꯪꯂꯕꯁꯨ ꯃꯈꯣꯏ ꯃꯁꯥꯅ ꯃꯗꯨ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯜꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏꯅꯤ ꯊꯕꯛ ꯇꯧꯕꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯅꯠꯇ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏꯅꯤ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯁꯦꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯧꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯩꯅ ꯁꯦꯜ ꯇꯥꯜꯂꯤꯕ꯭ꯔꯥ ꯑꯩꯒꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯆꯨꯝꯂꯤꯕ꯭ꯔꯥ ꯕꯥꯏꯕꯜꯅ ꯌꯥꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗꯦ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯁꯦꯡꯗ꯭ꯔꯦ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯁꯦꯜ ꯇꯥꯜꯂꯦ ꯍꯥꯏꯅ ꯃꯗꯨ ꯈꯪꯂꯒꯗꯤ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏꯅꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯤꯡꯗꯕ ꯃꯑꯣꯡꯗ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯒꯤ ꯂꯝꯆꯠ ꯑꯗꯣ ꯀꯔꯝꯅ ꯆꯠꯂꯤ ꯈꯠꯅ ꯆꯩꯅꯒꯟꯕ ꯌꯥꯝꯅ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯒꯟꯕ ꯁꯥꯎꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯣ ꯅꯍꯥꯛꯅ ꯑꯣꯏꯔꯕꯗꯤ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯒꯨꯝꯕꯁꯦ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯜꯂꯒꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯃꯗꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯅꯪ ꯑꯩꯕꯨ ꯅꯣꯔꯣꯛꯇ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯃꯆꯥ ꯑꯗꯨꯅ ꯑꯩꯕꯨ ꯅꯣꯔꯣꯛꯇ ꯂꯝꯖꯤꯡꯈꯤꯕ ꯌꯥꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯍꯥꯛꯅ ꯌꯨꯝ ꯄꯥꯟꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯆꯨꯝꯗꯕ ꯃꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯇꯣꯞꯄꯒ ꯌꯨꯝꯕꯥꯟꯅꯕꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯂꯤꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯊꯃꯣꯏ ꯀꯥꯏꯍꯟꯅꯤꯡꯗꯕꯒꯤ ꯃꯔꯝꯅ ꯅꯍꯥꯛꯅ ꯏꯁꯣꯔꯒꯤ ꯊꯃꯣꯏꯕꯨꯗꯤ ꯅꯍꯥꯛꯅ ꯊꯨꯒꯥꯏꯔꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯃꯌꯥꯝ ꯑꯃꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯞ ꯃꯆꯥ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯗꯨꯗꯤ ꯁꯔꯒ ꯂꯩꯕꯥꯛꯄꯨ ꯑꯩꯈꯣꯏꯅ ꯐꯪꯖꯗꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯗꯨꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯗꯣꯛꯄꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯗꯨꯅꯤ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯏꯔꯥꯜ ꯍꯥꯏꯗꯣꯛꯄ ꯑꯃꯁꯨꯡ ꯑꯍꯣꯡꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯊꯕꯛꯅꯤ ꯃꯁꯤꯅꯤ ꯙꯔꯃ ꯆꯦꯟꯕ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡꯗꯤ ꯑꯗꯣꯝꯅ ꯀꯔꯝꯅ ꯄ꯭ꯔꯥꯔꯊꯅ ꯇꯧꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯈꯟꯊꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯄ꯭ꯔꯥꯔꯊꯅꯥꯁꯦ ꯌꯥꯝꯅ ꯐꯖꯅ ꯇꯧꯕꯗꯤ ꯎꯏ ꯑꯗꯨꯕꯨ ꯄ꯭ꯔꯥꯔꯊꯅꯥ ꯑꯗꯨꯗ ꯏꯔꯥꯜ ꯍꯥꯏꯗꯣꯛꯄꯒꯤ ꯄ꯭ꯔꯥꯔꯊꯅꯥꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯥꯕ ꯀꯌా ꯐꯪꯗꯕꯅꯤ ꯄ꯭ꯔꯥꯔꯊꯅꯥꯗ ꯏꯔꯥꯜ ꯍꯥꯏꯗꯣꯛꯄꯁꯦ ꯌꯥꯎꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕ ꯑꯃꯁꯨꯡ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕꯗꯁꯨ ꯎꯕ ꯐꯪꯏ ꯏꯔꯥꯜ ꯌꯥꯖꯗꯨꯅ ꯏꯁꯣꯔꯗ ꯆꯪꯖꯕꯁꯦ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯑꯩꯒꯤ ꯊꯕꯛꯅ ꯑꯩꯒꯤ ꯋꯥꯍꯩꯅ ꯄꯥꯞ ꯇꯧꯏ ꯍꯥꯏꯕꯁꯦ ꯀꯥꯎꯔꯣꯏꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯖꯁꯤ ꯑꯗꯨꯅ ꯄꯣꯜꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯑꯐꯕꯗꯨ ꯇꯧꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯗ ꯐꯠꯇꯕꯗꯨ ꯂꯩ ꯑꯩꯅ ꯇꯧꯕ ꯄꯥꯝꯗꯕ ꯐꯠꯇꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯏ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯏꯔꯥꯜ ꯍꯥꯏꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯅ ꯍꯥꯏꯖꯕ ꯃꯇꯝ ꯑꯁꯤꯗ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯏꯔꯥꯜ ꯍꯥꯏꯗꯣꯛꯆꯗꯨꯅ ꯃꯗꯨꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯗ ꯊꯕꯛ
ꯇꯧꯕꯤꯗꯨꯅ ꯐꯠꯇꯕ ꯑꯗꯨꯗꯒꯤ ꯃꯥꯏ ꯄꯥꯛꯅꯅꯕ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯇꯥꯏ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯒꯤ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯏꯁꯣꯔꯒꯤ ꯅꯤꯡꯅꯁꯪꯗ ꯆꯪꯉꯝꯗꯥꯏꯗ ꯃꯁꯥꯕꯨ ꯁꯦꯡꯗꯣꯛꯆꯅꯕ ꯏ ꯈꯤꯛꯇꯣꯛꯄꯁꯦ ꯃꯁꯤ ꯃꯈꯣꯏꯅ ꯇꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠꯂꯦꯟ ꯐꯥꯎꯕ ꯏ ꯈꯤꯛꯇꯣꯛꯏꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯅꯤꯡꯅꯁꯪꯗ ꯆꯪꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯔꯥꯜ ꯍꯥꯏꯗꯣꯛꯆꯕꯁꯤꯅ ꯉꯁꯤ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯄꯥꯞ ꯇꯧꯈꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯏꯖꯕꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯕ ꯉꯝꯒꯅꯤ ꯖꯤꯁꯨꯅꯁꯨ ꯍꯥꯏꯕꯁꯤ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯍꯥꯏꯗꯣꯛꯆꯗꯨꯅ ꯑꯍꯣꯡꯕ ꯑꯅꯧꯕ ꯃꯄꯣꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯣꯏꯕ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌ 5ꯒꯤ ꯄꯗ 25ꯗꯒꯤꯅ 28ꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯗꯤ ꯂꯝꯖꯦꯜ ꯇꯥꯟꯅꯕꯁꯤꯡꯅ ꯀꯌꯥꯇ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯖꯕ ꯃꯗꯨꯁꯨ ꯃꯈꯣꯏꯅ ꯃꯥꯡꯕ ꯌꯥꯕ ꯂꯨꯍꯨꯞ ꯐꯪꯅꯕꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯐꯪꯂꯤꯕ ꯂꯨꯍꯨꯞꯇꯣ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯅꯥꯅꯁꯨ ꯃꯗꯨ ꯅꯤꯡꯁꯤꯡꯗꯦ ꯃꯃꯜ ꯂꯩꯇꯕꯒꯨꯝꯅ ꯑꯣꯏꯔꯛꯄꯅꯤ ꯑꯗꯨꯕు ꯃꯈꯣꯏꯅ ꯂꯨꯍꯨꯞ ꯑꯗꯨꯒꯤꯗꯃꯛꯇ ꯇꯨꯝꯕ ꯆꯥꯕꯗ ꯀꯌꯥꯇ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯖꯕ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯃꯈꯣꯏꯅ ꯆꯥꯗꯕꯅꯤ ꯃꯈꯣꯏꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯗꯨꯅ ꯇꯨꯝꯗꯨꯅ ꯃꯈꯣꯏꯅ ꯂꯩꯊꯣꯛꯇꯦ ꯍꯛꯆꯥꯡꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯖꯕꯅꯤ ꯃꯈꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯂꯨꯍꯨꯞ ꯑꯁꯤꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯨꯍꯨꯞꯅꯣ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯀꯔꯝꯅ ꯆꯦꯛꯁꯤꯟꯒꯅꯤ ꯀꯌꯥ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯋꯥꯕ ꯈꯥꯡꯒꯅꯤ ꯃꯥꯡꯕ ꯅꯥꯏꯔꯔꯣꯏꯗꯕ ꯂꯣꯝꯕ ꯅꯥꯏꯗꯕ ꯐꯥꯎꯕꯒꯤ ꯂꯨꯍꯨꯞ ꯁꯔꯒꯗ ꯐꯪꯒꯗꯕ ꯂꯨꯍꯨꯞꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯝꯖꯦꯜ ꯇꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃꯒ ꯑꯩꯈꯣꯏ ꯆꯥꯡꯗꯝꯅꯗꯨꯅ ꯑꯩꯈꯣꯏ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯔꯤꯕ꯭ꯔꯥ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯔꯤꯕ꯭ꯔꯥ ꯄꯣꯜꯅꯗꯤ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯆꯩꯐꯝ ꯄꯤꯗꯨꯅ ꯋꯥꯔꯛꯆꯩ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯁꯤ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯐꯨꯗꯨꯅ ꯆꯩꯗꯨꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯆꯦꯛꯁꯤꯟꯖꯩ ꯃꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯖꯩ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯆꯥꯕ ꯊꯛꯄꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯌꯥꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯩ ꯀꯅꯥꯕꯨꯁꯨ ꯈꯨꯗꯤ ꯊꯤꯗꯅꯕ ꯄꯥꯞ ꯇꯧꯗꯅꯕ ꯍꯣꯠꯅꯩ ꯃꯔꯝꯗꯤ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯗꯕꯅꯤ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯗꯅꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛꯇ ꯃꯍꯥꯛꯄꯨ ꯑꯁꯦꯡꯕ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅ ꯁꯤꯡꯊꯥꯕꯤꯅꯕꯅꯤ ꯃꯍꯥꯛꯄꯨ ꯏꯁꯣꯔꯅ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯅꯕꯅꯤ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤ ꯅꯍꯥꯛ ꯅꯁꯥꯅ ꯅꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯋꯥꯔꯛꯆꯅꯅꯕ ꯑꯗꯨꯝꯅ ꯈꯟꯖꯩ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯆꯦꯛꯁꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯥꯅꯁꯨ ꯃꯈꯣꯏ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯁꯤ ꯑꯩꯅ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯁꯨ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗ ꯍꯛꯆꯥꯡꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯅꯕ ꯄ꯭ꯔꯚꯨꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯅ ꯊꯥꯗꯣꯛꯄ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯏꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯅꯕ ꯑꯩꯈꯣই ꯍꯣꯠꯅꯁꯤ ꯃꯤꯑꯣꯏꯕꯅ ꯖꯍꯥꯖ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯝꯊꯤꯔꯕ ꯁꯥ ꯀꯌꯥ ꯃꯤꯑꯣꯏꯕꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯅꯤ ꯃꯪꯒꯜ ꯒ꯭ꯔꯍꯗ ꯃꯥꯔꯁꯇ ꯑꯃꯁꯨꯡ ꯊꯥꯗ ꯃꯤꯑꯣꯏꯕꯅ ꯀꯥꯔꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯊꯝꯕꯒꯨꯝꯅ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕ ꯇꯝꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯔꯒ ꯆꯪꯗꯕ ꯌꯥꯕꯅꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯖꯔꯒꯗꯤ ꯃꯗꯨꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯄꯥꯡꯕꯤꯒꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯎꯏ ꯃꯗꯨꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯁꯤꯒꯤ ꯐꯠꯇꯕꯁꯤꯅ ꯃꯁꯤ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ ꯈꯣꯡꯐꯝ ꯌꯥꯝꯅ ꯃꯁꯤꯗ ꯑꯩꯅ ꯊꯥꯡꯖꯤꯟꯈ꯭ꯔꯦ ꯐꯠꯇꯕꯅ ꯄꯥꯞꯅ ꯄꯨꯟꯁꯤ ꯑꯁꯦ ꯌꯣꯝꯁꯤꯟꯈ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯍꯟꯗꯣꯔꯛꯄ ꯃꯁꯤꯕꯨ ꯑꯩꯅ
थादोक्लंबसे ओइथोक्लरोय ईश्वरनसु अइबु ngakpiraroi मदुदा अइना चेक्सिल्लुबगी कानाबा लेररोय हाना खल्लबसु ईश्वर की वहीद थौरांग लैबा अखोइना आशा तौबा याबा अमदी लैरी अखोइगी ईश्वर से जेहोवा जिरे पीबीबा ngamba पिना हैबा ईश्वरनी अखोइना ngakpifam leitraba पाप तौरबसु कोकपीबा ngamba ईश्वरनी मतम लैरिङै ईश्वर की खोंजेल से तारिङै इराल हाइदोकचदुना ईश्वर दा अखोइ चंगजसी अदुना अहानबा जोहान पंदुप अनीगी अमा अमसुंग अनीदा मसिदा जोहान पापता तारिबा अखोइदा सिंगलुपता हाइरी नखोइना पाप तौरबदि इपागी मफमदा अखोइगिदमक वा नोंबिबा जीसु ख्रिस्ट लै अदुना नाहकना तौरिबा पाप अदुदा खुदुम चनबा ngamद्रबदि अखोइबु पांगबिबा जीसु लै हाइना असिदा हाइबसे अखोइ निंसिंग मिनसी महांगना अखोइ मियोय पुंबगी पाप की उसिन महांगना ओइबिरी महांग असे अखोइगी पांगबिबा मपुनी अखोइना ngamद्रबदि महाकी मतेंग अदो अखोइ निजसी महांगना सोइदना पांगबिगनी अखोइना इसादा अखोइ हंगजसी अखोइ चेक्सिनजरिब्रा इसाना चेक्सिनदबगी मरमना सर्गबु अरान खुबमदो अखोइना मांगहनजरिब्रा जीसु ख्रिस्टबु अखोइना थादोक्लिब्रा ईश्वरना अइबु वायन बिरोय अरानबा ताहलोय हाइना अखोइ लान थाजरिब्रा अइना हाना तौखिबा अफबा थबकसिंग अदुना अइबु ngakpigani kanbigani हाइना लान खल्लिब्रा अरोइबा ओइना अइना अमुका अइना हाइजरी इशाना अफबा तौगे अफबा ओइगे खनबदा ngamद्रबदि इराल याजदुना पुकनिंग होंदुना अनौबा पुंसी ओइगे हाइना होनबदसु ngamद्रबदि इसाबु खुदुम चनबा ngamद्रबदि मतिक चादबनी हाइना खंजरबदि ईश्वरदगी मतेंग अखोइ निजसी अखोइगिदमक वानोंबिबा जीसु ख्रिस्ट लैरी महाक्ना नुमित खुदिंगी चेक्सिनबगीदमक्ता असेंबा ओइनबगीदमक्ता थावाई असेंबगी मतेंग अदो महाक्ना अखोइदा पीबीगनी तामिनखरबा वाहियसे अखोइ मयामगी मथक्ता इबुंगोना नहोना थौजानबिबा बोर पिनबिबा ओइरसनु आमेन।